Akasvani Imphal Ngangom Kiran Pau Pajari Ahan Badamaruiba Pau Pandit Jawaharlal Nehru gi mapok numiting asi Lebagasida Angang Singi Numit Thorum Paksan Pangthok Naki Malem Gatai Mapam Singna Pangthok Nabogum World Diabetes Day gi Thorum asi Manipur su Pangthoki Senapati Jila gi Maram Police Station Checkpoint ngase yuk truck amadagi kani kilogram tara nipalom fare Amar Falkol usik haprik video ama sandorkli ba du tizinana ba mara laiba sing dandi pinana ba nonegi deputy commissioner numari lainaba sing da khangan krai amashung Bihar Bidhan Sabha mikhal gi bot masing thibada BJP na mangjil thana chatli भारत के अहानब प्रधानमंत्री ओरंबा पंडित जवाहरलाल नेहरू की मपोक निमित्तंग असि लेबाक असिदा अंगांग सिंगी नमित थौरम पाकसन पांगथोकनाखि थौरम असि राज्यस्थ लैरिब महिलोइसिंग सिंगदसु अंगांग सिंगी ओइब थौरम कयाग लोनेना पांगथोकनाखि सही असिगी हिरमना फॉर एवरी चाइल्ड एवरी राइट हाइबसिनी अंगांग सिंगी ओइब लायकपा पोस्टर मेकिंग अमसुंग एसे राइटिंग न सिंगब चांगदमनाबो कयासु पांगथोकनाखि PCOE Janims amasung Manipur State AIDS Control Society na punna sinduna namit asi Imphal iski porompat laiba Janims Hospital da su pangthokki Bishnupur Jila gi District Administration amasung Loktak Power Station na sinduna ngang singi namit kamari lenena Sendra gi LDA Complex da ahanba the Loktak Literary and Art Festival ngasidagi haukre numinini chubna sathagadaba festival asigi ngasi hawdokpugi thoromda Jila asigi Deputy Commissioner Puja Elangbam Sarkyaki Tamenglong amasung None Jila da laiba Kendriya Vidyalaya School Nongnang Heritage School amasung Liangmai School asung asi Assam Rifles na sinduna angang singi namit palan pangthokki thoromadu da Assam Rifles ki maikaidagi angang singbu puning thogat pa thorom kaya pangthokki Malem gatai mapam singna pangthokna bagum World Diabetes Day gi thorom ngasi Manipur da su paksana pangthoknaki Rajgi Directorate of Health Services na sinduna palan thorom asi Imphal gi Hotel Classic Grand pangthokki Komsi sahi ki palan thormasik hiramdi diabetes and well-being at the workplace haibashini. Thormaduda Rajagi Health Services ki Director Dr. N. Hemant Kumar Nahai carbohydrate ki sang yamnu wang bachinjaksing ayukta sabana hakchang da khudong thiningai oheli. Diabetes haibalaina asidagi ngaktukna ba aikhoi gi isada yaujariba insulin asi ningthina sizinna ba honagadabani mahak nahai. Diabetes haibalaina se khoina matam chana layeng haudragadi masina maruina brain heart kidney meat amasung nap soklaga manung matam chadana punchi tension na masak oi aduna hairiba diabetes haibalaina si khoina matam chana khangdolaga khangai singa tanaraga matam chana hidak tharaga control da thamba ama changi aruga diabetes naraktanabagi khwaidagi phaba pambaidi yakchang noihandaba chanang gi chang yawa pochei yam kai na chadaba aruga balance diet phajana chaba chang nai na hakchang sajel toba haiba laina se nga thokpungamuni Rajagi Family Welfare ki Director Dr. N. Bono Singamsnu State Health Society National Health Mission Manipur ki State Mission Director Dr. M. Dinesh Singh su thoromadu sarpkyaki World Diabetes Day ki thorom Regional Institute of Medical Sciences RIMS Imphal sinduna hospital asiganauba general OPD block tungasi pangthokki Thormaduda RIMS ki Director Professor G. Sunil Kumar Sharma sarpkyaki thorunga mari lenana lemna screening amasung consultation tawgi thorom singsu pangthokki Naminasi NCB Cell CMO Imphal isna sinduna CMO office ta pangthokki thormadugi sarkamoina diabetes amasung hypertension gi screening tawki apaba punsirol ama lainabagi matangda miam da khanghanbagi thorma masu pangthokki Thobal Jila da Lions Club of Thobal amasung Social Development Association ani na sinduna Thobal asoba kaithel makha laikai da leiba multipurpose hall da malemgi diabetes numits pangthokki thormaduda punna miyoi chamoromda diabetes leina leibra haibadu khangdokki National Archives of India Madi Department of Art and Culture ani na khusamna sinduna manuscript amadi paper document sing karamna section na liduna thamgadagi habigi matangda workshop ama thasi kunda pangthokani hari Imphal ngasi paumi sing onabamda Art and Culture gi Director kaithalakpam dinamani na hai saukhalapagi matung ina anawano ba technology kaya na pidiba kanaba singi matangda hena khanghanabagi pandamda workshop asi pangthokadabani Manipurda manuscript singasi ayamana lanai miyo singi khutta leiri masibu ningthina liduna thamnanaba Manipur State Archives da sinaning biga pamasu mahakna phongdokki Paugi mipamaduda National Archives of India gi Deputy Director Nauribum Raju su saruk yaki
Kaksing Zila gi Kaksing Turel Wangma Ward number 5 ta laiba miyo emagi farm amasung Moirangthem Laikai Khamlangma Pareng Ward number 6 ta laiba miyo emagi farm da African swine fever sandor kle haina Rajgi Veterinary and Animal Husbandry Services ki director na laukthokraba matungda Kaksing Zila gi deputy commissioner na darkar laiba section thorong sing laukat pa hokre. Jiribam district administration sinduna Sardar at 150 Unity March Padjatranga se Jiribam de Pangtokre, Unity March da Deputy Commissioner Krishna Kumar, School Singi Mahiroi Singh, Self Help Group, NSS Unit, IRCS Masung, BLO Singh Sarukyaki, Paugi Maraktana ten break ama. Seizure Piles Month World Piles Day na lakpage iroinana Seizure Hospitals na November tha si piles ka mari leinaba anaba sing layeng bagi khudong chaba sing pijari madudi infrared coagulator IRC sizinaduna thang thadana amasung ahing yariktana layeng ba oibana na bagi chang hantha hali loinana e thuna khagale investigation amasung procedure sing da chada tara manga amadi chada tara discount pijagani khudong chaba sing asi lobinaba Seizure Hospitals ta pau phobira telephone number 900-7900-794. Tabiriba Pawasi Akaswani Imphal Dagini. Senapati Jila gi Maram Police Station checkpoint ngasayuk truck amadagi kani kilogram taranipan gram chani fari. Senapati SP Gilamjing Makhada Maram Police Station gi OC Special Operation Team amasung CRPF ki apunba kangbu amana polam singadu fagat kibani. Thaudo asiga mari lenana Maram Police Station na case malakotuna makhata na tijin bahukre. Media da miyo ikharana Amar Falkol usek hatpagi video ama sandor klibadu kadai phabu chummuno haibadu tijinduna darkar leba ainge thabak sing lokana ba nonegi deputy commissioner Sharat Chandra Arojuna nonegi division and forest officer khangan kre. Thaudo asigi matangna ningthina tijinduna January ba miyo sing mathakta ainge matik sabat thabak lokatpagi report yaribi makai athuwa matamda deputy commissioner ga office ta pikhalakna basu serol asina khanghalli. Diff account claims and settlement ki mega kem among us Imphal West ki pasoi part 2 makhalai kai community hall pangthokre Kendra Sarkar ki Department of Finance Service ki makhada Manipur State Rural Livelihood Mission Imphal West ki tengbangaloinana SLBC Manipur masung LDM Imphal West na punna sinba thormuda Imphal West jila ki Deputy Commissioner Mayanglamam Raj Kumar masung maroiba miyoy kaya Sarukyaki. Men as allies Engaging men in women's empowerment haibahiram da nomugai ba miyam da khanghan bagi thorma mangasi ningthau khong lamlong community hall da pangthokre Manipur State Commission for Women na maphamadagi club singa punna khusam da sinba thorma da commission asigi chairperson thumlip tining pham monsangsu Sarukyaki. Manipur People's Party ki President Soren Sangbam Brojan Singh amasung General Secretary Dr. K. Muktasana Singhbo Election Commission of India ECI na sakhangle hari. Dolasigi media ki General Secretary na thador pachero lumadahai hokiba October 13 da makoyani bu ECI na sakhangle haina record tawkibani. None Jila ki thakta pangthokpa hanba asa singmi phamngasi Longmai de laiba Baptist Church ki conference hall pangthokre thormudu da Sarukyakhiba none ki Deputy Commissioner Sharat Chandra Arojuna hai asa singasi grassroots ki thakta haksel gamari lainaba hiram kayada chauna thodang loriba kangbuni kathokpaga loina namakoina loriba thodang singna khungangi lamgi ana layeng ki phiom phagat anbada chauna mateng pangli thormudu da Sarukyakhibi asa amana ahan boina jila gi thakta pangthokliba asa singmi pham asigidamak nungaiba phongdokladuna asumna hai. Ngasi gi numit se yamna nungai akhoi gi None district gi mayam nongba block ta laiba sing Khapum block ta Hausong block ta mayam laiba sing se hoje sakhang mai khangnaraga mayam pun magi numit nong makai thokpi ba se yamna harau jai aduna asigumba matam se akhoi mathang na so phanghan biu mari raina ba government sing na so akhoi gi kamateng khat pi ri ba si da gi khra he na pi khat biu haina haijari akhoi gi semo Dr. Arjun ba so yamna thaga sari asigumba program se mayam bu sakhang mai khangnaraga pangthok bagi damak yamna harau jai. Numit mari ni sathagadaba thawal achouba pakhang kong lerakta laiba Kangashanbi Upper Primary School gi annual sports cultural and literary meeting asidagi haukre haudopagi thoromda ZEO Zone 3 thawal Y achouba yong namaroiba miyoi kaya Sarukyaki. Imphal East Jila gi manung chanba nongbram danga si thawk thokpa maru singyan thokre District Agriculture Officer Imphal East Kilamjing Makhada hujik phawbada jila asigi tongan wafam tararomda thawk thokpa maru marang sing yan thokre hairi.
ट्राइबल फ्रीडम फाइटर भगवान बिरसा मुंडा की सही साम यांखे सुबह पोक कुमोन गमरी लेना लेबाक सिन थुंगना पांगथोकलिबा जनजातीय गौरव दिवस की सरुक अमा ओइना ngarang district administration फेरजोल न सिंदुना जन्ना सनवाई की थोरम पांगथोकरे थोरमरुद जिला असि डेप्यूटी कमिश्नर मनाम सिंहना दुसिंगदुना बिरसा मुंडा की मफमदा लई कतुना इकाई खुमनब उतखी District Health Society फेरजोल न सिंदुना नोमगेबा tobacco free youth campaign 3.0 की मखादा नोमगेबा capacity building program अमा पारबुंग दलेबा JS स्कूल दंगसी पांगथोकरे थोरमरुद जिला असि मेडिकल ऑफिसर डॉक्टर मंगलांग खुप कॉमना हिदाक मनागी पोलम सिंह सिजनबगी अमांगबगी मतंगदा वफम क्या फोंगदोकी सेंट्रल एग्रीकल्चर यूनिवर्सिटी इरोइशंबगी कॉलेज ऑफ एग्रीकल्चर की प्रोफेसर कुमुक्सम इबोहलदा डॉक्टर S.S. मिश्रा लाइफ टाइम अचीवमेंट अवार्ड लिसिंग कुन मंगा पिरकले फौ अमदी नुमित लेना सिंगबदा नाहनबा महिक सिंगी मतंगदा थिजिन हुमजिनबगी लमदा महाना लौकी थौदांग सिंगबु सक खंगदुना मनासी पिरकपनी 4000 दलैबा सनातन संस्कृत विद्यालय लिंखलंबा पंडित बाद्रीशरण खटिवराना लेखिदबदा सनातन धर्म सेवा समिति 4000 मणिपुरना अवाब फोंगदोरकली डॉक्टर तानकानाथ शर्मा खटिवराना सभापति होइदुना अवाव फोंदोकी मिफममा पांगथोकरे महाकना लैरिंगी मतमदा संस्कृत लोन चौखट हननबा नुपी सिंगदा शिक्षा निंगथिना फंगनबा मसुंग कांगलुप की खेनब लैतना मंदिर सिंगदा मिपुम खुरिमक लाई खुरम चंगबा यहनबन सिंगबा सिंथानिंगाई ओइरब थबक कया पांगथोकलमी महाकना लैखिदबदा माराम उखरुल चोरचानपुर सेरो पांगई अमदी मोरेदा लैबा दुर्गा मंदिर सिंग अमदी सेनापति तोरीबारी कालापहार कंगलातोंबी अमसुंग 4000 दलैबा तोंगान तोंगानबा मंदिर सिंगी मकोक थोंबुल सिंगबन सिंगनसु अवाब फोंदोरकली पाउगी मरक था नातिन ब्रेक अमामुक NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari State asida ahan ba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJOY card paiba amasung government employee singisu laying bada khudong chaba pizari Doctor Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. आकाशवाणी इम्फाल लगी पाउ ताबिरी बिहार विधानसभा मिखल की बोट मसिंग थीबगी थबक कन्न सथरी अपुनब सेट सानी निफु हमदोगी मनुंगदा हौजिक यहाकी ममांग फावदा बीजेपी न सेट हुमफुमरी फंगली सेट कुंतरुक्ता मांगजिल थान चली मिखल असिदा बीजेपी न पुन सेट चामा अमदा मखोगी मिरेपसिंग थागतकी जनता दल यूनाइटेड ना सीट निफु तरेट फंगली कुंथ्रा तरेट मांगजिल थान चली डोल असिगसु पुन्न मिरेप चामा अमा थागतकी राष्ट्रीय जनता दल न सीट तरामरी फंगली तरामाथोइद मांगजिल थारी डोल असिगिन पुन्न मिरेप चामा निफु हमदोई थागतकी लोक जनशक्ति पार्टी रामविलास ना सीट तरामाथोइद माई पाकली निफान मांगजिल थारी इंडियन नेशनल कांग्रेस ना सीट अमा फंगली सीट मंगाद मांगजिल थान चली कांग्रेस न मिखल असिद पुन्न सीट यांखै हमदोइदा मखोइगी मिरेप सिंग थागतकी हौजिक सानबगी पाउ नाउरेम विक्टर दगी अहुम सुबह मणिपुर प्रीमियर लीग की ngasi sekta gi SSC ground sanakiba match ta Rising Athletic Union na Southern Sporting Union bu panjal ani sino da thoikre atopa match amada United Chandel Football Club na Sagolban United bu panjal ama sino da thoiki ahum suba thokchom ibo pisak sing Memorial Super Division League lising ani kun manga gi ngasi Bisnupur Mini Stadium da sanakiba match ta Taidana Regular Football Coaching Center bu panjal ahum amada thoikre atopa match amada Usak Khangdabi Club Kam Library na Oinam Sports Association bu panjal ani amada thoikre Ayekpam Pratap Singh Memorial Manipur University Inter-College Football Tournament ki ngasi sanakiba ahanba semi-final match ta Kha Manipur College na Pravavati College bu panjal ama sino da thoiki ani suba semi-final match ta Thambal Marik College na Kakching Khunau College bu panjal taruk manga da thoiki District Sports Association Kakching na sinduna chathariba Second Division Football League lisingani kun manga gi ngasi sanakiba match amada SSC Langmaidong na JA Kakching bu panjal manga sino da thoiki atopa match amada SFC Sorana Sesu Kakching bu panjal taret sino da thoiki Kiran Aroi bedamaroyo pau amohanna Pandit Jawaharlal Nehru ki mapok numitanga silebaga sidangang sing numit thoram paksana pangtok nakhi
मालेमगतै मफमसिंगदा पांगथोकनाबगुम वर्ल्ड डायबिटीज डे की थौरम ngasi Manipur su पांगथोककी सेनापति जिला की मराम पुलिस स्टेशन चेक पॉइंट ngasi युक ट्रक अमदगी कानी किलोग्राम 19 फारे अमर फलकोल उसेक हापगी वीडियो अम संदोरकलिबदु थिजननब नोने की डेप्यूटी कमिश्नर द खंगनख्रे अमसुंग बिहार विधानसभा मिखल की बोट मसिंग थीबदा बीजेपी न मांगजिल थाना चटली पाउ लोइजरे